ngasi akhoi na laksari si diamond donors ki mai kai digi sanglaba chahi khara sida akhoi gi member listing amaga chani khare hen mana ngasi phawda awana da khoi saru garagi hau khiba lan asida su duga lan da laikhidreba kaya da su ki mateng pangdona ngasi phawga lag amadi asona na ka hena sothara duga ka hena khudong cha da sing mateng pangdona lag adugi mateng pang madugi manung de yawba member ama duk sara saraga thamadul pachama sama tungchen jaba haibadi diamond donors yawba member ama khoi gi ima Dheina asidi khangowdana khanau gi oiba thyroid cancer haiba tare chinda direct panjare aduna anaba sidagi ma ngasi di operation macha ma tokre makha tarakpada layeng bada ena khudong chana nabagi damakta khoi gi donors member mayam aduga chenandani aduga maitai nongsagi specialty team Kakching gi apunba donors yawi team madu khaktana tana khoi gi jiri da leibiba jiri gi osi khoi gi naw seram suresh madu khakta sumungna tongan tongan maming panbada loiba nairo do mayam angamba senthang sing pirakana pa chama degi horoga chani sohum chama lising ama ani ohumari pulap punchen jara kanda ima Dheina gi yamna yangna phanana bai tare lupa lising yang khai ima do khushine jari ma naba pharo ko naba pharo dawni jegi ko aduna hajarage sir silayeng jaraga sidegi pharo dawni aduga sei sangna sidai sei sakpa yaudoi ba Thank you so much masini diamond donors ngasi mafam sida laktana wahong radio 90.0 megahertz da sandok chaba punna diamond tv ga aduga masigi punna leijeriba diamond donors ki team members sing mayam laaga asi mateng asi pangjabani thank you so much me apuno mapu khurumjari sala loina na puno mapu mukha na khurumjari mayami are thank you adu launu ni ya koi sa sidi achingba isor na koi angi da makta kada hai deno adu hairu no mina kalang nani adu hai gumsi ko koi sida ko na ya ka yang no bunsi mayang ga angam bada pang diamond donors miyo lising amaga chani romna membership oiduna leiba adugumba diamond tv amadi wahong radio ki tabi be yengbi ba mayam punamangna support tobiriba adugumba donors ke group Diamond donors ki members sing ayamba Manipur gi tonga district sing masi kaktana tana Manipur gi mapanda leiba mafam kaya da khunda leitari ba maitai sing aduga tonga ma mi hoi kaya maram yaw Diamond donors sumna tangi maitai sing gi group amanati hariba group asida maitai pangal masing yamjadra basu sing mi sing soduma yawre Diamond donors ne hek simlak padagi ngasi phawada tonga ba awana haribadi hek tabada tu chungba ana ye koiro natraga mahi masing tambagi boiro Landa laikhidreba sing lana sohlabi mungmanu relief camp kaya loinana awana tarba kaya da amadi kun ngakpa singda mateng pangduna ngasi fawa leptuna lakli ngasi jang amala ni jeni ni amala Kita sa da amala ki kine na sawo sa ala pa da sawo tu pada to la da sa Diamond donors na huji pawda ana lahingba tonga ba kidney fail loiba cancer naba masing yam kibana huji panbada loiba naira hadubu hari basing si de yauri ba members sing si ina kera khunba yamna nungai ba imung ngak tan semba nati mai po la le sham hero Haragusina. Ay khanao yunu di bera yam tai. Saga ni tai ni koi sa. Yora. Ido. Koi ban pi thang dai mai pa lai hai bu. Kangla sagom da. Kangla sagom da. Nongmagi thabak suba, pot yonba, check suba, aduga business macha tawjaba hoi yaudaba nati tolok chaba sarkar gi aduga private gi aduga makhara sudum yaudaba di nati nongai phabe imung manung sudum yaw adubu ayamba nadi nongmagi surga chaba na yama thamata sumna tangi lupa chama sama khainaraga
Diamond TV ki chokha thorangi da mak aduga members singi karigumba aruba chronic oiba disease yarokpa matamda aikoi masen onchina dunu mateng pangna na ba karigumba member amana lekhi da ba tholokpa da su mateng pangna na ba aruba accident tholokpa matamda su mateng pangna na ba loina na leba ki tholokpa thodo wa thok kaya da su mateng pangna na ba leijari ba Diamond Donors Group ni member amana karigumba aruba chronic oiba disease aduga khudak ki oiba accident tamti ba tholokpa matamda onchin dunu mateng pangba gi chanabi leije maram asinan mayamgi awana da lupa chama chama duk chaduna thagi lupa chama thangkat pa ima Dheina ngasidi khanauda cancer narakpana lain na basen nasi pangjam ye banga taw thami ji ai jam taw man ko sai tham ai ki sam cham le jani adong nasi ni na oi ai dino mayam ni yes mayam ni gai sa ga do har ga sa chief minister ka jani chhadu chi bale akoi mayam chi cha le yong da ko ole na ne no wari cha daw ri fu do re ai ne gai le la la sa mo la mane na ngasai yong ja la ai sa ro o ba Ati ayuk na sa kibo. Ayuk na lang. Ayuk na lang. Maayad. Lagi kita mamani na bilang kato. Kung kami makikita ito. Demiado na pa mo yan. Demiado po mo. Saura 좀 가져도 맞아 좀 가져. 다 이카나오 이노디 베라이 없다 니 신경으로 그런디 아이 나때 차례 용다고 미는 눅시다 남네도 하이야데 지민사지나 그 삼 거기 쌈쌈을 레이저부터 두니 मुइना कोई संबंग बोलते हैं या कुछ न बिगड़ा की सयाई की बेसिस में आगू पर जावे लोग नहीं तरह 어도 하이트라디 पी उदे बिगड़ा राम मिदाम बोले न करायो यार सोमदे लागतबो ओइरमजनी को जोमेजी कमाई तो इनो एंटरटेनमेंट दे पार्टनर हेलो सिकाई होय मी अमनी पामी को सगिन अमो के दुगे मथंगी चाकतो अदर पुंग अमबो मनुंग चादोबा खितंग हाइदारे खितंग लाके आगे लाके कना संगोन के साथ मिदाम या जो भी आपके स्टेट हेल्थ एजेंसीज हैं मिनिस्टर्स हैं डायरेक्टर्स हैं उनके सामने रखे ताकि इनको पूरा ट्रीटमेंट मिल सके उनके पास वो पीएनजे कार्ड है ताकि वो अपना ट्रीटमेंट पूरा कर सके जी जी दैट इज व्हाट आई यस श्योर 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 थैंक यू सो मच करेंगे ऐसे बातें करेंगे जैसे बहुत सारे बातें होते हैं जैसे कि हेल्थ इंश्योरेंस के बारे में भी पहले बहुत हमने बात किया था शायद एक हेल्थ इंश्योरेंस से ज़िंदगी बचा सकता है इसीलिए तो मैं हेल्थ इंश्योरेंस भी करता हूँ बाकी मेरे पीछे 400 पीपल्स आर जॉइनिंग एंड सो मेनी लाइव्स आर ओके and that's good so just help them for that one okay okay thank you very much thank you bye bye yeah bye take care खितंग कुमाजी ओंदा सिदोरिम नेबा अदो करी मरोन हायरगनो मोयना कुमक तनबा हायरमिसिबो खरा लेगा पाइब तम भी सेक्वान मसा से असे ममा रा पाइसिन मतमदा मसा जे मका का से तोइदेना अद ममा सिना हाय तो रे को पाजो रे दियो रे किरिसु परक्ते है मरीरो अहुमलो मरीरो आस योने अदमाना असि अमदमु इल्ले मा देसिंको अमदमु दे खरा असि मसा सिंग जो खरा कांथोकबसु यावरे अतै मोय तारना तारदि दम सिन अखोले थागा सिलो थगम अरे मरुम जे मोना कोनबदा ओलोले दब मरुम से मोना दब इनफोरेबा खंग बजाने अदो से अखोय से युमुनो मंगोंद सेंग थारुबदु ओरमोयबा नत्रा कोई होरे चाक चालुम लेरम दोइने मोयदि मै हौगत पनतेब स्ट्रगल जे तवे हैबनी द हिंगना बहोने हैबनी मखुछु याव नते असे लेबाक से मचिन पे पे से नपसलगनी ओरि जों इसिंग लाखो मत नों तारको मतम जे उ मतोंदा लेरदि नोंग चोतोइनेबा उ सादा लेरदि केनदोइनेबा अतै उ चेकिंग तोइजे Diamond Donors के लेजरीब मेंबर सिंह अमुक्त दवाना की सी चटपंगम दम याव हदुबो अरे यरेब सिंह संग संग सिंह अखोई नुमित अमा लेपचरगा हारिब नुमित सी चचबन सेल चाउना चाउना पांबिरप सिंगना
Madam Nandini second in command CRPF loinana Siram Suresh Priyadashini Maitei Nongsa loinana Kakching gi apunba donors ki team na pangbirakpa masi khaktana dana akhoi gi tonga ba families gi members sing ngamjaba lupa chama chani chama lisingama tonga ba angam singna khainaraktuna hairiba senpham sing asi apunba akhoi gi donor gi fund gi lokthok charaga imada lupa lising yankhai si sinejabane 정비로 내가 좀 한번 제도가 이석비 라이 Kanya isip pamodini do pau di pizza bani. Pau di pizza bani sir. Mathok kan sila bra khang de. Lagi biro ini cuma satu biro. Kakching ngeling dia mana juga. Utore. Yam hai. Sa na thak ko si sa ko Sa ba yang dito dito. Sa tha si. Sa di hai do ngai le. Kezabani da siena. Hauji phawda diamond donors na mafam kayada mateng pangduna lakre. Haukiba chahi kharasida diamond donors na singthaba yaba thabak kayadi tawjari adubu masina khogi aroiba pandama madinati diamond donors na tawgadaba kaya marum wali haujiksu members sing tha gi senpham sing huliba hunbang ngamlaktaba matamda mana ngamba matamda hunba dumage masi marup amanati arei ba khara tungsilaga diamond tv chawkhananabagi dama kamadi tonga tonga thabak thorum singi dama semjaba group bukchen khujen tinana nga sisu diamond donors ki members sing adumak chathari Pizza no hay. Sajala tadi yaro e phaining turing sajing gar diga mai tawda. Mayangi mateng dana sar gi minusi mayangi minusi agi punsi amuk khan nong la popi ra ai mayang da asi hai thamde Kapakano Famo kap tore koi chasira Diamond donors tha ohum natraga mari khudimaki function amamam tawduna khoi punna nabagi tanja ama khaksu leizari masida sahi yamlaba ima singna thorom masida isai saksaba saireng thiba wari liba mana haijaba kayamarum uthokli ima sing khaktanati ipa oiraba ikurai ton kayasu yauri Diamond donors ahalaman sing aduga yumda thabak suriba housewife sing thabak tawduna leiba mioi kya sing mapanda leiba security force da leiba kyamarum yaudaba nati tha khudimaki haujik aikhogi leiriba senpham satkiba senpham hairiba sing asi accountability ningthi jana miyamda uthoktuna leiriba Diamond donors group ni member amana sel hunba ngamdabadagi tokiba sendhang holaktaba yaudaba nati adubu mahana ngamba matamda amuk hana Diamond donors ta makha tana yauba yabagi khudong chabale anauba member amana yaurokpa matamda hanagi hunkiba senpham punuma phukat kadaba leiti yaurok liba tha adudagi aduma makha tana adum hunba kari sukaiba leiti Kayu gaide adu aki badi le te khong na bai wa ngasi ang khong na bai kada dum pare jaga dum thalna ngasi akhoi laksari si Diamond donors ki maikei digi sanglaba chahi khara sida akhoi member listing amaga chani khare hen mana ngasi phawda awana da akhoi saru garagli hau kiba lana sida su duga lana lekhidreba kaya da su ki mateng pangduna ngasi phawba lagli amadi asonana ka hena sotharaba duga ka hena khudong cha da sing mateng pangduna lagli adugi mateng pangmudugi manungde yauba member ama duk saraga thamadu lupa chama tungchen jaba haibadi Diamond donors yauba member ama khoigi ima Dheina asidi khangowdana khanau gi oiba thyroid cancer haiba tare chinda direct panjare aduna anaba sidagi mahak ngasidi operation macha ma tawkre makha tarakpada layeng bada
ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯁ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯗꯨꯒ ꯏꯆꯦ ꯅꯟꯗꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯅꯣꯡꯁꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤ ꯇꯤꯝ ꯀꯛꯆꯤꯡꯒꯤ ꯑꯄꯨꯟꯕ ꯗꯣꯅꯔꯁ ꯌꯥꯎꯕꯤꯕ ꯇꯤꯝ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯂꯩꯕꯤꯕ ꯖꯤꯔꯤꯒꯤ ꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯦꯔꯥꯝ ꯁꯨꯔꯦꯁ ꯃꯗꯨ ꯈꯛꯇ ꯁꯨꯃꯨꯡ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯄꯟꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯧ ꯃꯌꯥꯝꯅ ꯑꯉꯝꯕ ꯁꯦꯟꯊꯥꯡꯁꯤꯡ ꯄꯤꯔꯛꯇꯅ ꯂꯨꯄꯥ 100ꯗꯒꯤ ꯍꯧꯔꯒ 200, 300, 500, 1,000, 1, 2, 3, 4 ꯄꯨꯂꯞ ꯄꯨꯟꯁꯤꯟꯖꯔꯀꯥꯟꯗ ꯏꯃꯥ ꯗꯩꯅꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯐꯅꯅꯕ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 50,000 ꯏꯃꯥꯗ ꯈꯨꯠꯁꯤꯟꯅꯖꯔꯤ ꯃꯥ ꯅꯥꯕ ꯐꯔꯣꯀꯣ ꯅꯥꯕ ꯐꯔꯗꯧꯅꯤ ꯁꯤꯗꯒꯤ ꯀꯣ ꯑꯗꯨꯅ ꯐꯖꯔꯒꯦ ꯁꯥꯔ ꯁꯤ ꯂꯥꯏꯌꯦꯡꯖꯔꯒ ꯁꯤꯗꯒꯤꯗꯤ ꯐꯔꯗꯧꯅꯤ ꯑꯗꯨꯒ ꯏꯁꯩ ꯁꯛꯅ ꯁꯤꯗ ꯏꯁꯩ ꯁꯛꯄ ꯌꯥꯎꯗꯣꯏꯕ ꯌꯥꯎꯕ ꯉꯝꯖꯔꯦ Thank you so much. Masini Diamond Donors ngasi mafam sida laktana wahong radio 90.0 megahertz da sandokchaba punna Diamond TV ga aduga masigi punna leijeriba Diamond Donors ki team members sing mayam laaga ngasi mateng ngasi pangjabani. Thank you so much. Mayam punna mapu khurumjari. Sara loina na puna mapu mukha na khurumjari. mayangni Are. Thank you. Adu launu ni ya. ꯑꯩꯈꯣꯏ ꯁꯥꯔꯁꯤꯗꯤ ꯑꯆꯦꯡꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ Kana hai deno adu hairu no mina kalang nani. Adu hai gumsi ko. ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯅꯒꯨꯝꯁꯤ ꯃꯌꯥꯝꯒꯤ ꯑꯉꯝꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤ Donors ki team members sing mayam laaga ngasi mateng ngasi pangjabani. Thank you so much. Mayam punna mapu khurumjari. Sara loina na puna mapu mukha na khurumjari. mayangni Are. Thank you.